ngasi phongkiba siphongsingdagi maroibi ipausing myamna thamjagi ahanbada masagi sei marfuga mangarum suraba Bangladeshi refugee ama Chara henbadagi Sire tengbang pinaba taksinkhre Sitagong Hills Trekta Bangladesh Army amadi Cookies National Army ani marakta akan mamungda khuthoknarakpadagi mafam aduda khunda adun leiramba miyoi kya yumthangnari pa Mizoram sangjafam lawnaba honaduna lakli adubu ngamkhaigi sarukta mathau toriba border security force na refugees sing Mizoram la sangsilakpada athingma thambaga loinana makoibu ngamkhaigi saruktagi takthoknaba honari amaramda ngamkhaigi sarukta BSF na thingduna sangan kitaba Bangladesh refugee ama zaba thakwa phangdana Chara henduna lerakpadagi ngasi sikrari Bangladesh dagi mafam asida sangjafam lawnaba honariba Koki sin Mizo singna awafamna tariba dubu mating pangnabagidama Central Young Mizo Association na Mari lainaba singna taksinkibaga loinana ngasi miyoi ama laikidaba adugi matangna yaningdaba phongdoktuna reserve mamangna khongjang sangsinkre hari thaudu wasiga mari lainana Young Mizo Association gi wangang loi amana phongdokibada Bangladesh amasu Mizoram ani gi lonaba sarukta refugee kya sangjafam lawnaba honaduna lairi sangjafam lawnaba honaduna lairiba miyoi singi manungda ayamba chaba phangdabana maram oiraga Chara henduna lakni masina maram oiraga miyoi ayamba hakjangi phibam soksilakle habigi report laire amaramda mamang sahi gi November thadagi horaga haujuk pawbada Mizoram gi Longtalai district ta puna Bangladesh tagi miyoi zahumga kungani pan sangjafam lauduna lairi makatan awaba taraba Koki sin Mizo singa sibu laingaki mari lainaba singna pangbiya ba mating pangnaba Young Mizo Association na taksinkibaga loinana tha sigi mapanda hiramasiga mari lainana association sina sinduna Raja Baban mamangna amohana khongjang sangsingani hairi amadi state government na miyoibigi minungsi yenglaga makoibu sangjafam pigadabani hairi hanisu pausna makhatana phongdorakli makasa tarapoina to papawmna asa Meghalaya ngamkhaigi sarukta amohana ungkhatnabagi thaudok sing thokrai Assam amasu Meghalaya state anigi marakta ngamkhaigi wathoka mari lainana ungkhatnabagi thaudok thokpagi sang hengalakpadagi chief minister gi thakta wari sanadana woroisin puraknaba honaringai marasida haukiba sagol sunumita ngamkhaigi sarukta leiba balukamari village ta ungkhatnabagi thaudok sing amuhana thokre hari Assam gi Kamrup district ki Boko revenue circle na konba balukamari village ki headman Sanjib Ravana thaudo duga mari lainana phongdokibada Meghalaya digi miyoi khrana khungang asida leiba private school amada miyam gi oiba mifam ama pangthoknaba honarakpadagi ungkhanabagi thaudo du thokibani Meghalaya gi miyoi singasina Assam gi ngamkai sarukta makhoi gi oiba mifam ama pangthoknaba sem sare habigi akaknaba pawm phangnaba matung mak amadi village president yauna miyoi khra satlaga mifam adu pangthoktanaba khanganki amadi Meghalaya gi oiba thabak thoram sing Assam state manungda makhatana pangthoktanaba sukhanki adubu Meghalaya digi sanglakhiba miyoi sing aduna khanghauduna makoina attack satharakhibani hari amaramda thaudok thokphamda Assam police ki team ama satuna yengsinkhre amari control tawkhre hairi hanisu pausna makhatana su phungdorakli atopa pawmana hanagi MLA Hitesh ki mayumdagi AK47 amasum M16 rifle sing fagatkhre hairi Assam gi hanagi MLA Hitesh Basumatari gi mayumdagi ngarang Kokrajor police na kusuklai kayamram phakat pangam khraba matung MLA sisu police na phajinkhre hairi Iramasiga mari lainana police ki makok thongbo official amana phongdokhibada ngarang police na hanagi MLA sigi mayumna satakhiba thihumagi thabakta AK47 rifle ama amasum M16 rifle ama phangmangam khibani madugi matung makpu Kokrajor Sadar police station purakhibaga loinana wangpang tawbagi thabak sathari MLA Hitesh kaktanatana atopa miyoi ani amasu thaudo wasiga mari lainana police na phaba ngamkhre police na pharaba miyoi ani adudi Bodoland Jatiya Saruks Manski Executive President Daurao Desrep amasum Bodoland's Contact Association gi President Bikram Taimarini makhuyani gi mathakta Kokrajor Sadar Police Station case ma register tawkhre amaramda police na phakhraba Narazari gi imung manungda phongdorakhibigi matungina Bodo political leader Desrep Narazari ngarang Kokrajor Police ki team amana mak masagi mayumdagi phakibani Police na mak phakhiba matamna kari maramgidamak pharibano haiba khangalamba leiti
Police ki thawong asi singninga oyamasum police na ngarang makhoi hum phajin kraba matung ahing supama police station na detain tawduna thamki makhoi be police station na detain tawduna thamki ba matamaduda district asigi deputy commissioner of police amasum additional deputy commissioner of police laiki kari marang widama desber phari bano haibadu athupa matamna khangalakadabani hairi hensu pausna phungdorakli makasa tharak poina to papom Mexico da drug lord El Sapogi masano papana basatakiba operation miyoi kunngamapan sikrahiri tamthiba pawmo oiri agency Mexico gi awang sup thangba state Sinaloa jail leriba Mexicans drug lords Joaquins El Sapo Guzman gi masano pa mapana na operation masathabada kana kuthongnarakpadigi yamdrabada miyoi kunngamapan sikre haina Mexican Defense Minister Luis Crescencio Sandawal na phongdokre agency na Sandawal gi warol paladuna hai Sinaloa state sagol sanumita Ovidio Guzman bu phana na basatakiba operation attacker taragama panamasum military troop tara sikhi amadi atei kunthraga mga as opanangki Sinaloa drug cartel gi lusingbam oiriba Ovidio Guzman bu phana na basatakiba operation ado army amasum national guard ki troop singna lusingki government forcing operation adu satharakpati state adugi Culiacan city gi Jesus Amaria district kana nomai kapna rakhi interior minister adan matungina military gi khulai sing pairamba natragana thamlamba madi homicide chathanabo honaki ba yawbo makal kya gi crime sing amari ledana Ovidio Guzman phaki Sairaksida US na Ovidio Guzman bukumza English ngani ga taraga mapan gi September da extradition tawrakna bahai jaraki haibasi Mexico gi foreign affairs minister Marcelo Ebrard ka confirm takre minister sina extradition gi process adu sayol kya sangane haina spongdoki Mexico gi law matungina US ki authority singna Ovidio Guzman gi mayokta lairiba ai makhoi gi evidence adu ahan bada Mexican judge amada submit tawgadabani judge aduna madugi matungda extradition tawraklaba hairakliबadu yaduna lokhatpam thokpa khongthangsing lokhatkadra haibadu lepkadabani haina Mexico gi president Andres Manuel Lopez na phongdoki haidi media report singi matung ina Ovidio Guzman na US ta cocaine methamphetamine amasum marijuana saithuna ba laktuna bigi SARS mayunari hainisu paushin makhatana su phongdorakli Makasa tarak point na to papaw na Pakistan na US ki support ka loidana TTP gi mayok ta counter offensive sa thanaba thaurang tawri hadi Pakistan army amasum Tehrik-i Taliban Pakistan TTP da yorambadagi group asibu thadokraba singa kupna wa tanarakpa loidana leba sigi military na hauji TTP gi mayok ta asoba counter offensive ama sa thanaba thaurang tawri South China Morning Post SCMP ki report amana hari madudi Pakistan Afghanistan laiba Pakistan Taliban militant singi lotpham singda target tawduna asoba ground amadi air offensive ama satharakpa yabagi phibam lei masina yumthangnariba Afghanistan ga lainariba marida sukolakpa hai Pakistan gi civil amas military leaders singna violence sathariba entity sing amadi khudingma ki mayok state ki araiba forcing siznarakani haina akan warning ama issue tawkrabani Masi Pakistan TTP ni attack tawba hengalakpa madi group asigi militants na Afghanistan na sangsinduna maruma pang oibegi mari lainariba Afghan Taliban ge protection ga loinana yumthangnariba laiba sida lotuna lashin kibegi thawong kya satharkiba matungda lakpani IMF ki bail out ngaiba ga loinana sel tungi phibam soktuna laiba sigi civil military singna TTP gi mayokta counter offensive asi sathanaba tharang taroklibani Thaurang adubu US na support tawi haibigi mayek senglaba khudam sangdam singsu lai haidi National Security Committee NSG gi miyang makhara Pakistan civil military lusing gi mipam ama pangtoktuna laiba asida terrorism gi matangda zero tolerance gi wafam janakhi baga loinana terror gi mayokta sathagadoriba anobu lan gi wafam asi laklibani rebel sing gi mayokta anobu police ama satna hanabagi wafam kanna shakoliba Bilawal butu susaruk yakiba NSC gi mipamadu Prime Minister Shehbaz Sharif na share loduna pangtokibani Pakistan gi miyam bungak pi senbi bahai bisi laiba sigi yamna tangai fadaba thaudang ni hairaduna
ꯁꯔꯤꯞ ꯒꯣꯚꯔꯟꯃꯦꯟꯅ TTPꯅ ꯁꯧꯒꯠꯄ ꯇꯦꯔꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯅꯕꯒꯤ ꯏꯪꯒꯤꯠ ꯎꯠꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯂꯣꯏꯁꯤꯟꯅꯅꯕ ꯏꯟꯗꯤꯌꯥꯅ ꯃꯔꯨꯑꯣꯏꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯊꯧꯗꯥꯡ ꯂꯧꯕ ꯌꯥꯏ꯫ ꯅ꯭ꯌꯨ ꯗꯤꯜꯂꯤ ꯑꯃꯁꯨꯡ ꯋꯥꯁꯤꯡꯇꯟꯅ ꯄꯣꯂꯤꯁꯤ ꯏꯁꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯒ ꯍꯛꯊꯦꯡꯅꯅ ꯇꯣꯏꯅ ꯎꯅꯗꯨꯅ ꯇꯥꯟꯅꯕ ꯂꯩꯇ꯭ꯔꯕꯁꯨ ꯏꯟꯗꯤꯌꯥ ꯑꯁꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯅꯕ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯂꯝꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕ ꯌꯥꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯌꯥꯏ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁ꯭ꯄꯣꯛꯃꯦꯟ ꯅꯦꯠ ꯄ꯭ꯔꯥꯏꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯐꯣꯔꯦꯟ ꯀꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯗ ꯕ꯭ꯔꯤꯐ ꯇꯧꯔꯗꯨꯅ ꯄ꯭ꯔꯥꯏꯁꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥꯒꯨꯝꯕ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯑꯅꯤꯃꯛ ꯑꯐꯕ ꯃꯔꯤ ꯂꯩꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯕ ꯃꯑꯣꯡ ꯅꯣꯡꯃꯗꯤ ꯗꯥꯏꯂꯣꯒ ꯑꯃꯁꯨꯡ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯂꯥꯛꯍꯟꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯩ꯫ ꯔꯁꯤꯌꯥꯕꯨ ꯂꯥꯟ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯌꯥꯍꯟꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯏꯝꯄꯣꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒ ꯇꯠꯇꯅ ꯀꯣꯟꯇꯦꯛ ꯇꯧꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯀꯌꯥ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯅꯤꯡꯗꯕ ꯎꯠꯂꯗꯨꯅ ꯄ꯭ꯔꯥꯏꯁꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯄꯣꯂꯤꯁꯤꯁꯤꯡ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯁꯣꯚꯔꯦꯟꯇꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯔꯨꯜꯁꯤꯡꯅ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯗꯔ ꯑꯃ ꯂꯩꯅꯍꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯆꯦꯠꯅ ꯊꯥꯖꯩ꯫ ꯄꯟꯕ ꯌꯥꯕꯗꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯅ ꯂꯥꯟꯗꯥꯔꯤꯕꯗꯨꯕꯨ ꯀꯟꯗꯦꯝ ꯇꯧꯕꯒꯤ ꯔꯤꯖꯣꯂꯨꯁꯟ ꯑꯃ UN ꯚꯣꯠ ꯂꯧꯕꯗ ꯏꯟꯗꯤꯌꯥ ꯌꯥꯎꯈꯤꯗꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯤꯔꯝ ꯀꯌꯥꯗ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯔꯕꯁꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ USꯒ ꯏꯟꯗꯤꯌꯥꯒ ꯃꯣꯠ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯨ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯈꯪꯅꯈꯤꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯗ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯄ꯭ꯔꯥꯏꯁꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯁꯤ ꯂꯥꯟꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯈꯪꯏ꯫ ꯏꯟꯗꯤꯌꯥꯅ ꯂꯨꯆꯤꯡꯂꯤꯕ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯗ ꯆꯥꯎꯈꯠꯂꯛꯂꯤꯕ ꯑꯃꯗꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯂꯝꯗ ꯆꯥꯎꯈꯠꯂꯕ ꯃꯔꯨꯑꯣꯏꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯣꯏꯕ G20 ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯁꯃꯤꯠꯇ ꯊꯣꯛꯈꯤꯕ ꯖꯣꯏꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠꯗꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯈꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯥꯏꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒ ꯑꯩꯈꯣꯏꯒ ꯒ꯭ꯂꯣꯕꯦꯜ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯒꯠꯄꯒꯤ ꯃꯔꯨꯑꯣꯏꯕ ꯌꯨꯝꯐꯝꯅꯤ꯫ ꯏꯟꯗꯤꯌꯥꯒ ꯂꯣꯏꯅꯅ US, ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯑꯃꯁꯨꯡ ꯖꯄꯥꯟ ꯑꯁꯤ ꯀ꯭ꯋꯥꯗꯀꯤ ꯃꯦꯝꯕꯔꯁꯤꯡꯅꯤ꯫ ꯋꯥꯁꯤꯡꯇꯟꯅ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯅꯠꯇꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯑꯔꯥꯕ ꯏꯃꯤꯔꯦꯠꯁꯀ ꯂꯣꯏꯅꯅꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯃꯔꯤꯒꯤ ꯒ꯭ꯔꯨꯞ I2, U2ꯁꯨ ꯁꯦꯝꯒꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯑꯣꯖꯥꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯆꯍꯤ 6ꯀꯤ ꯅꯨꯄꯥ ꯃꯆꯥ ꯗꯤꯇꯦꯟ ꯇꯧꯈ꯭ꯔꯦ꯫ USꯀꯤ ꯚꯤꯔꯖꯤꯅꯤꯌꯥ ꯁ꯭ꯇꯦꯠꯇ ꯑꯣꯖꯥ ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯆꯍꯤ 6ꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯨꯂꯤꯁꯅ ꯗꯤꯇꯦꯟ ꯇꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯁꯤꯇꯤ ꯑꯗꯨꯒꯤ ꯔꯦꯁꯟ ꯑꯦꯂꯤꯃꯦꯟꯠꯒꯤ ꯁ꯭ꯀꯨꯜꯗ ꯂꯣꯀꯦꯜ ꯃꯇꯝꯗ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯝꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯂꯧꯈꯤꯕꯅꯣ ꯍꯥꯏꯕ ꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗꯤ ꯅꯠꯇꯦ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯛ ꯃꯃꯤꯡ ꯄꯟꯈꯤꯗꯕ ꯑꯣꯖꯥ ꯑꯗꯨ ꯆꯍꯤ 30 ꯈꯔ ꯍꯦꯜꯂꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯨꯗ ꯐꯤꯚꯝ ꯂꯨꯅ ꯁꯣꯛꯈꯤ꯫ ꯃꯍꯥꯛꯄꯨ ꯂꯣꯀꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔꯁꯤꯡꯅ ꯀꯨꯞꯅ ꯃꯣꯅꯤꯇꯔ ꯇꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯑꯉꯥꯡꯗꯨꯒꯤ ꯃꯔꯛꯇ ꯃꯔꯩ ꯈꯔ ꯌꯦꯠꯅꯈꯤꯕ ꯃꯇꯨꯡꯗ ꯆꯍꯤ 6ꯇꯒꯤ 8 ꯐꯥꯎꯕꯒꯤ ꯑꯉꯥꯡꯁꯤꯡ ꯇꯝꯅꯔꯤꯕ ꯐꯥꯔꯁꯠ ꯒ꯭ꯔꯦꯗ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯃꯍꯩꯔꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯇꯣꯏꯅ ꯊꯣꯛꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯎꯕ ꯃꯤꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕꯒꯤ ꯐꯤꯚꯝꯗꯤ ꯂꯩꯈꯤꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏꯗꯨꯒꯤ ꯃꯃꯤꯡꯁꯨ ꯄꯨꯂꯤꯁꯅ ꯄꯟꯈꯤꯗꯦ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯗꯣꯛꯇꯔ ꯑꯅꯤꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯗꯣꯛꯇꯔꯁꯤꯡꯅ ꯊꯕꯛ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯁ꯭ꯔꯤ ꯕꯁꯟꯇꯔꯥꯎ ꯅꯥꯏꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟड ꯍꯣꯁꯄꯤꯇꯥꯜꯗ ꯄꯦꯁꯦꯟꯠ ꯑꯃꯅ ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯑꯅꯤꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯗꯣꯛꯇꯔꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃꯁꯨꯡ ꯅꯟ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯨꯅꯤꯌꯟ ꯗꯣꯛꯇꯔꯁ ꯅꯦꯠꯋꯥꯔꯛ ꯃꯍꯥꯔꯥꯁꯇ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁ꯭ꯔꯤ ꯕꯁꯟꯇꯔꯥꯎ ꯅꯥꯏꯠ ꯒꯚꯔꯟꯃꯦꯟꯠ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟড ꯍꯣꯁꯄꯤꯇꯥꯜꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯗꯣꯛꯇꯔꯁꯤꯡꯅ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ꯫
state asida patient singna doctor singna yamna toina attack chatabagi thawang tholak libasi laingana ehenma miyeng sangduna thingna bo hona gatabani haidi amaromda Indian Medical Association State Home Minister Devendra na thawdo osiga mari lainana ayibasi role ama pishin kibaga loinana hospital asida asigumba makalgi pamdaba thawdok singasi makatana tholakthana bugidama hospital manakta police outpost ama thamnabasu demand tokhi masum Indian Medical Association na Home Minister pishin kibaga role adugi matungina tha asigi manga numidang pung tarit makhairam tarakpa matamda Sri Basantarao Night Government Medical College and Hospital da General Surgery gi first year residents amada patient amana tathi toina tawkhibaga loinana ma ki ngaksam maya da thangna thilam khibni ma hauzik aruba phium da laikanari thawdo asiga manana tha asigi tarukta su hospital asi thawdo ama thokhi soklaba surgery residents anima hauzik treatment se thari asiguma thawdok singa sigi mayokta miyamna amatu oina leptuna thabak tawdrabadi doctor sing masagi mathau tawba ngamdabagi phibamda lakpige maramaduna atubu matamda pekhatpam tokpa thabak sing pekhat kadabani haidi lushilakpo ina tin ma paw khraga memna thamjage corruption gi charge mayu nariba Punjab ke minister mafam thadokre haidi tha khargi mamangna corruption ga mari lainai haina charge tawrakhiba Punjab ki horticulture minister Phauja Singa Sarari ngasi chief minister Bhagwan Mani cabinet gi pothakra haidi Thazaba yaba report singi matungina minister phamdagi pothakraba Charari na maki matakta charge tarki wapam singadugi mayokta ngasi phawba wapam mata phongdorakpa leitri adumaina maana minister phamdagi pothakhiba dugi matangna phongdokhibada masagi oiba problem kharana maram oiraka minister phamdagi pothakibani adumaina party asida maana thamkhiba thazaba madi party na mungona thamkhiba thazaba kaidonungda mangaloi party asigidama kathokpuga loinana makha tana thabak tawkhigani haidi Panmaya abdi thabak tagi pothakraba minister matam sangna Punjab police ta thabak tawduna lakraba miwe amani hairi nisu pawshin makatari loisilak poina tentak pawng patanga memna headlines oina memna thamjage atang makhal gi laina singna naraba miwe singna kanaba mata phangba ngamdri center na national scheme ma oina atang ba makhal gi laina singna narakpa matamda mateng oina ba CM ki scheme gi kotong saba matanga si phawbada Patient phangma leitri haina BJP AMP Barun Gandhi ngasi phongdokhiba loinana hiram sigi matana mari laina basingna atubu matamna miyeng sangna thabak tawhanimgi apam phongdorakli hainisu pawsna makatarakli duga haujiku inadi miyam pawsna matang sa lusinjage masu miyam puna no update ngamina senisu channel sigi mekedigi myang famna thamjari